Uttarakhand PANGTHOKKADOURIBA Kuntranipan SUBA National Games ta Manipuri MAHUT SINDUNA SARUK YARUGADOURIBA SANAROI SINGDA PUKNING THOUGATTUNA blessing PIBAGI THOURAM amangasi PANGTHOKKHRE Manipuri oina punna athlete chamri disciplines Taramapan amadi official Homfadara Tarukna Saruk Yaduna Athoi Hentanagadoriba National Games ta Manipur Bustak Taktuna Makhoigi Heijabasing Uttuna Manipur Mai Purakpa Ngamba Oirasu haina Chief Minister Nongtomba Biren Mahaki Manipur contingenta west kibagal loinina hanba leitana awaba kaya mayukna aduna mai papangamlakpa aduna asengba mai pakpani haiba wafum singsu tamki Similarly akogi laibaki ije porpada banata upatara khena bada tara hapalaga apaga salan gadabu tracksuit takangde homuk takangde uniform takangde apaba uniform se baja changa kankat pane hongup apawal tuang bada wakal disu nuai bane politic lawle bada aduna madu mayam hena to birangoni ai side gi hajabuni aduna apoi mayam punamak yamaroina officials in mirai gano officials in sina guardians in sina sacrifice of the sanaroi pudupongamo Manipur da kwai de lai bapti basi sanaroi sing gi advantage phange noi gi sai humpu sura matungda humpu gi matungda ai pencil scheme noi gi doctor scheme launch over habak government service order jo pencil di phangani but lekai gi senjari ba songjari ba sacrifice or ko iba mayam se moi di kari phangani kain phangda bani aduna aina club da grand pi ba hogo Manipur club Langani mani grand pi ko to aduna isasa officials si mirai gano coach taxi kasi leina loino yung ima da yung ipa da respect over maina adu ka da ko gi phena mai pa ko